ngase phong ki batungan tungan ba manipuri si phong sing dagi maroi bi ipau sing khongas raga manipur to optional gi make digi myam na thamjige loina na manipur to optional gi make digi biyor sing bu han makta da happy new year haina loina na nungsi sa na masum thon ning ba thokdo thok tana puna nungsi sa na laiminara ba oirasi haina su sai hawala kusida manipur to optional gi make digi myam da wish bizari ahan bada kumza english sing ni ga kungo humdoi lakpada prediction Anouba Laichat amadi solar Tsunami gi Cheitheng yaona Elena Landarakpa hai handak ta Qatar pangthokiba football world cup gi final match France amadi Argentina haiba leba ni sigi marak sanagani haina prediction tawkiba tasing namaksu wafam asi sada sama sumkiba modern Nostradamus hairage su khangnariba malem sinba thungna maming leraba Brazil gi laiphaw phaw pangamliba ethos Salom gi prediction gi matungina Anouba sei kumza English ngani ga kunga humda gi oina akibigi masu oiraba prediction kya amasu piri modern Nostradamus haina khangnariba ethos Salom na pikiba prediction gi matungina sei sida Anouba Laichat ama amuk soidana sandurakani Laichat asi Antarctica gi mafam amada lotuna leiri Laichat asi malem na kariguma sandurak Laichat asi digi miyoiba kanba wagani Amaromda COVID ki Laichat su adumak laikigani tawbutabu COVID ki hidak soidana puthorakani COVID ki hidaga si aikoina isang hairaga su khangnaba isingda taduna leimanungda paktuna leiba posak asidagi semgani haina sumaki report aduda hairi loinana atopa wapam amana aikoigi art malem P3B sinataba atopa malem amagi thong hangduraktuna mafam aduda koiba satpigi khudong sabas phanglagani Baba Benga Malem gi maming leraba Baba Benga na kumza English ngani ga kungo humdoi sida thulakpa yai hairamba thangdok sing taru khanglubadagi miyoi kya akiba phawnari maram dima na ngasi phawbada tawram khiba prediction sing ayamana loina sumki magna hinglingai matamda kumza lising manga ga satre ka supna gi mapan phawbada malem na thulakpa yaba thangdok wathok sing gi matang na iduna thamlamki maki prediction gi matungina saye sida miyoi bada bioweapon gi experiment tawgani masida miyoi lakya sigani masigi Cheitheng India da su phangani hari amaramda sei simakta da solar tsunami laktuna malemda paksana mangta pathokani solar tsunami haibisi numitagi tholakpa magi gasing pokhairakpadagi tholakpa phatraba posak khudingmakpu sakthek mangamba radiation adugani loinana sei sida Elena malemasi landarakani amasum Elens na landari sairakta malemasi amambana kopsinduna laigani sohari sei sidigi angang mamana pokpagi mahutta leptoina pokpagi khudong saba lairagani Nostradamus malemna thulakpa yaba prediction pibada ngasi phawgi manungna khwaidigi hena summi haina launariba Nostradamus gi lairik less properties ki matungina Anouba sei kumza English ngani ga kungo humdoi sida tholakpa yaba aki tujungba amadi nungaiba masum Anouba excitement kya gi matang yauri Nostradamus gi matungina sei sida miyoibana mangal lebak khongda bangam lagani sei simakta Russia amadi Ukraine sonariba lan amadi China masum Taiwan ani gi marka thulakpa war namara moiraga malemda ahum sub world cup thopagi sang yamna wangna lari global warming gi phibam yamna soksilakpana sabagi sang aduki matik hengalagani masina maram oiraga samudra gi isingi imai khangwang hongkhalagani nimit ki maisa kai hena sarakpana samudra da leiba thawai panbi jibising ising masing thingamdana siragani sei sida mausagi khalda sauna ahongbu laktun aso Cheitheng sing piragani hairi hena su pausna makhatana phongdorakli Makasa tarak poina to papaw manam Anouba sei gi yai papawzel Manipur gi mafam punamakta nungsi sana na mapung fana ingta phanba warep laurasi laganisan Manipur bu world class tourist destination ohena na balenga na hona bada miyamna tengbang biu umpire Maroi ipawk sing pizari bise huyalan pawk si degini ngasi hi nungyai matung digi aribasi oiraga da kumza English ngani ga kungini thoi loikhiba ga iroina Anouba sei English ngani ga kunga humdoi lakbi gi maru oina Governor Laganesan Manipur gi miyamna yai proposal pirakpa loinana Anouba sei bu miyamna taram opagi thoram saru yazari haina phongdorakli Anouba sei gi yai proposal governor hai aikoina Anouba sei English ngani ga kunga humdoi sangsilakpa ga iroina Anouba sei sigi manung Manipur gi mafam punamakta nungsi sana na mapung fana ingta phanabagi dama puna thabak tawminabagi warep laurasi miyamna Anouba sei English ngani ga kungo humdoi taranu okpigi harau tiama phongdokpaga mak masamaksu saruk
याजरी हैरकपग लोइनना अनौब सहीसिना ममांगथक्ता हौक्रब सहीसिंगा संगदमनरुबद हेना अफबा अमसुम हेना सखोटप मणिपुर ओइरक्लसनुसु हाइदि गवर्नर लागनेसन ममांगी कुमजा इंग्लिश सिंगनी कुनगा मथुगी अगस्त कुनगा तरेत मणिपुर की तरागा तरे सुब गवर्नर ओइना वसक लौदुना फमसिबु ngasi फावबर पुरक्तिबनि अमरोंदना अनौब सही इंग्लिश सिंगनी कुनगा हुमदोइ लापगी नुंगाइरब मिकुप चीफ मिनिस्टर एन बेरेना मणिपुर की मियामना येफा पाउजल पिरक्ति माकी पाउजल द चीफ मिनिस्टर हाई हौख्रगदब सही इंग्लिश सिंगनी कुनगनि थोएसी कया माय पाकना पांगथुकिबा सक थोरांगी थबक हेल्थ एजुकेशन रोड सही अमोइकी अमसुम स्पोर्ट्स स्टार्टअप्स अमसुम तोआनबा सेक्टर सिंगदा डेवलपमेंट प्रोजेक्ट क्या पेखखि लेंगाना मणिपुर मियामगी नुंगाइबा पुंसी मरेल अमगिदमक मरुओइना लौदुना एम्यूजमेंट पार्क सिंग ओपन जिम सिंग अमसुम कंगनानोंपोक तोरबान सिंगबखि सही एनी पांगथोकलुद्रबा लोइनना मणिपुर संगाई फेस्टिवल 2022 तोंगान मफम सिंग माय पांगना पांगथोकी अमसुम हौखरगदब कुमजा इंग्लिश सिंगनी कुनगनी थोइदा मसक थोकपा सक्तम सिंग उब फंख्रिबा सि मणिपुर की तोंगान फुरुप सिंग पिरकपा मतिंगदगिनी मखुगी मतिंगदगी लेंगाकी वार ऑन ड्रग कैंपेन सु माय पांगना संगसिलकपग लोइनना लेबाक लेंगाक लोन मियामना थाजब थामनि हाइदि लोइनना लेबा असना G20 की थौबु ओइरगदबना मणिपुरनुसु लाक्लिबा फेब्रुवारी इंग्लिश सिंगनी कुनगा हुमदोइद युम्बु ओइदुना G20 की थौरम सिंग स्टेट असिदा पांगथोकनी थौरम असिदा मणिपुर की लैजरीब टॉप टॉप सिंग उथोकनबगी तंजा लौमिनबग लोइनना मखाताना सखोट माइकई रोमले संगसिलमिनरसि अनौब सही संगसिलपगी इरोइरोइनना मणिपुरबु वर्ल्ड क्लास टूरिस्ट डेस्टिनेशन अमा ओहेनबगा लोइनना मसागी मखोंगना मरोमदोम लेप्सबा ngamba स्टेट अमा ओहेननबा लेंगाना होटनरकपदा मियामनसु मतेंग पांगबिउ हाइदि अनौब सहीसिना मिपुंग खुदिमक्ता हराव नुंगाइबा इंग तपा अमसुम चखोटपा पुरकपा ओइरसनुसु हाइदि चीफ मिनिस्टर की थाकता नतना माकी लेंगाक यावरिबा मिनिस्टर सिंगी मनुंगदा टेक्सटाइल्स कमर्स एंड इंडस्ट्री अमसुम कॉर्पोरेशन की मिनिस्टर नेमसा किबगेन मेडिकल्स हेल्थ एंड फैमिली वेलफेयर अमसुम पब्लिसिटी की इन्फॉर्मेशन मिनिस्टर डॉक्टर सपम रंजन अमसुम एजुकेशन लॉ एंड लेजिस्लेटिव अफेयर्स मिनिस्टर थनाउजुम बसंत कुमार नसु अनौब सही लाकरे येफा पाउजल पिरक्ली लोइनना मणिपुर लेजिस्लेटिव असेंबली की स्पीकर टीएस क्षेत्रबतानसु अनौब सही लाकपदा मियामदे येफा पाउजल पिरक्ली हैनसु पाउसना मखा तारक्ली मखा सथरक पोइना तो पावमन गाड़ी एक्सीडेंट मतई मनाव सिरे सही अहुंगी मसानुपी हिंहौरे मुंबईदगी श्रीदीदा लेबा टेम्पल टाउन गाड़ी मसा तोंगदुना लाखिबा मतई मनाव लंबीगी लेबक थिबा थाउदुआमदा लेखनबा ngамदना सिखरे अदुमिनामा मखोइगे लंगमिनखिबा सही अहुमलोम सुरबी मसानुपीदी लेबक फबदगी हिंहौरे हैना पुलिस की मेकेदगी फोंदुरखली पुलिस की रिपोर्ट मतुंगिना लेखिद्रबा मतई मनाव अदुदी मनोज जोशी सही कुंथ्रागा मरी अमसु माकी लोइनबी मनासी सही कुंथ्रानी थाउदोसी मुंबई नासिक हाईवे थोखिबनी मतई मनाव अमदी मखोइगी मसानुपी गाड़ी मसार तोंगदुना साई बाबा खुरमनबगीदमक लाखिबनी मखोइना येबाई विलेज यूरोप मतमदा खोंजेल यांगना थरखिबा कंटेनर ट्रक अमना थोमजिलकपदगी मतई मनाव सिखिबनी हाइनसु पाउसना मखातानसु फोंदोरखली मखासा थरक पोइना नहारोल की थौतांग पॉक्सी के तो पावमना सबोगिया स्कैम दा सीएनब चीफ इंजीनियर पावर संति कुमार की सर्विस एक्सटेंशन कैबिनेट सही अमा सांगदोखिबदो हाई कोर्ट ना स्टेट ऑफ प्राइम मिनिस्टर नरेंद्र मोदी की मियेंग मखादा अखनना बिलो प्रॉपर्टी लाइन की मखादा यामना वाना हिंगलिबा मणिपुर की मियामदा खुदोंगसाबा पीनबा थादरखिबा सबोगिया स्कीम की लुपा करोड़ सामगा मौद्रागा निपान की सेंफम थबक सुदना लौथोखिबदा सेनबा चीफ इंजीनियर हिजम संति कुमार की सर्विस मतम लोइरबसु मणिपुर गवर्नमेंट सही अमा सांगदोखिबदो सर्विस रूल वायोलेट तौरंबा थेंगनबदगी मणिपुर हाई कोर्ट ना इंटरिम स्टे तौखरे पावर डिपार्टमेंट की चीफ इंजीनियर संति कुमार की सर्विस मतमसी चलिबसै इंग्लिश सिंगनी कुनगनिथु की डिसेंबर कुंथ्रागा मथोय ngasi numit asida retirement तौरगदबनी अदुबु मणिपुर गवर्नमेंट हौखिबा इंग्लिश सिंगनी कुनगनिथु की अक्टोबर मरीदा मणिपुर की गवर्नर की मिंग थोखिबा ऑर्डर अमदा संति कुमार की सर्विस मतमसी इंग्लिश सिंगनी कुनगुहुमदगी जनवरी अमदगी डिसेंबर कुंथ्रागा मथोय फावबा सही अमा सांगदोक्ले हाइना मणिपुर सरकार की डिप्यूटी सेक्रेटरी डीपी असिम रंगीना सानुना ऑफिशियल ऑर्डर अमा थोक्तुना मा की सर्विस एक्सटेंशन तौखि मणिपुर गवर्नमेंट थोखिबा ऑर्डर अदुदा मा असि चीफ इंजीनियर पावर ओइबदा नतना MSPCL अमदी MSPDCL की एग्जीक्यूटिव डायरेक्टर टेक्निकल्स ओइगदबनी हाइबगी वापम अमसु पाली मणिपुर गवर्नमेंट चीफ इंजीनियर संति कुमार की सर्विस सही अमा एक्सटेंड तौखिबा दुगी मयुक्ता कैसांपत मुतुम लेकाइदगी एन
Jasobanta Singasa Yankaiga Nipanamsum Nagamapal Sumkham Leraktagi S. Priyanda Sahi Yankaiga Nipan Anina High Court of Manipura writ petition C number 1096 of 2022 oina file toki. Writ petition adugi hearing High Court of Manipur gi Justice MB Murandens ki bench sathabauki. Bench asina case asigi final hearing sathaba matamda petitioner oiriba Jasobanta Masum Priyandagi Maikaida Advocate A Golina represent toki. Respondent oiriba state government yoina government advocate Neoranjan Sanamsana represent toki. Bench asina nakalani maki submission singa masum materials on record leba punmak yeng laba matung Manipur government Sandy Kumar gi favored service extension tokibado Manipur service rule gi matungina violate tawre. Maramaduna Manipur government ki deputy secretary DP Asim Rangina Sanuna Thokriba Sandy Kumar gi service extension adu satnaba yaroi hena bench asina interim state toki. Case asigi petitioner na file tokiba writ petition aduda Sandy Kumar na executive engineer digi chief engineer oina promotion karakpada sahi taragamari sangadabadu maki oina di sahi nipanga tha mari da promotion piki. Amarom da amuk Sandy Kumar da chief engineer gi phampi na buhona bada recruitment rule punamak violate tawraga relaxation tawbada su aduma tawgadaba du ahumlak hana relaxation tawki. Sandy Kumar was chief engineer da promotion pirakli basi MSPCL amasum MSPDCL da managing director oina ba yahana bani. Adubu chief engineer Sandy Kumar di MD oibi yabigi RR da egregible oidri. Mang egregible oigadaba matam di English ngan ge kungo humdoi Augustani. Matamamagi Manipur government secretary DP Oiramba P. Sharasingana English ngani ki April kunda Manipur government ki employee amatana makoi service lawyer ba matungda amuk hana extension to yaroi haina order thoktuna leram khrabani loinana hauki besai English ngani ga taraga threat ki me taraga mathuresu Manipur sarkar ki commissioner finance Oiramba BK Dewangana thokiba order amadasu English ngani ga taraga threat ki April ahumda phamki state cabinet ki mi phamamana warep lauduna government ki employee amata re-engage tawbudi re-engage amadi service extension tawbu yaru habig order amasu laikhrabani punama sigi mathakta chief engineer hai Sandy Kumar na matam khara MSPDCL gi managing director oina SARS puduna leiringai da Shobagya scheme gi thadarki be senpam kudima thabak issue sudana lauthokiba gi wapam lakpadagi Manipur Law Ayuktana corruption case ma lokhatuna mahaki mathakta inquiry sa thariba miyoini aduguma corruption gi case ta sinaba miyoy mabu Manipur sarkarna RR mayamama violate toraga maki service extension torama kaya thengnarakpadigi High Court of Manipur na maki service extension adu interim state tawkhibani hensu pausna makhatana sa phungdorakli makasa tarak poina to papawn BSF ki sniper dog ama masa ahum pokpagi inquiry order tokre Meghalaya da laiba BSF ki sniper dog hui ama gabar puduna masa ahum pokhiba ga mari lainana court of inquiry order tokre report ki matung inidi hui si Bangladesh border outpost da deploy tawani asiguma yamna maru eba service te attach toribo hui singasi masa lawbana tragana garbar pubiyadi asigum hui singasi mausana high security zone duty tawbana akhanna athingba si lairibani maramaduna asigum hui singasi yamna kupna yengsinba madi ningthina protect tawba mathoktai karigum hui singasi masa kapatara basu force asigi veterinary wing gi supervision amasum advice makhara tawgadabani hui asi garbar purduna masa ahum pokhiba sigumari lendana deputy commandant amana Shamari Court of Inquiry Sathanaba BSF ki Samaga Humdra Battalion ki Commandant ki Office na order to kre hainasu Pauks na Fungdorakli Makasa Tarak point na Sanalaiba Pauksi diga to Pamaru I Pauks Mumiam na Tamzagi Hangat na Yeng Lubada Ban blockade gi Maning Tamba State Amoiri Mishimina Hantari Landslide the Mioi Kuntragamata Shiki Lambi accident Kakta the Mioi Yankagataki Mataka Shiki Kumza English singaniga kunganitoi loikre say si the talkipa taudo watokshing maramda pauksi si the pungipa pauksing hangat na yeng lubada kulai paiba lalawusingna say kudingi kaubo ban natana punna yeng mada Manipur ban blocketegi maning tambe state amoikre Manipur gi puari da kangom laru de taudo amoina none district ki marang sing say si jun kuntrada tam thira landslide ama thoktuna mi humfugo matugi punsi mangki Say mamang sahi singa mana da mong amada lambi gi accident thokgi sang yam nawangli
lambi accident khakta miyoi yankai ga tret ki mathakta sikhi miyoi sani ki mathakta sokhi atop pamda thaudok ya amasu state asida thokhi pamda thaudok sing amasum lambi gi accident gi thaudok sing da punamiyoi samaga humfuga mari lekhide khulai paiba lalhau singa security force singa khuthoknabagi thaudo mamang sahi singa thokibagum handaki sai asidasu kharadi adum thoki adubu sang yamna nemba maramna law and order gi phibam ningthina phakle haiba tungan data sing oli adubu mi gi yumda natraga dukan sing bom pokhayan ba masum bom thamlamgi thaudokti khara adum thoka thengne say sida manipur thokiba tungan ma thaudok wa thok amadi lambi gi accident sing adugi manungda hawkiba January mangar Thawal district ki Lilong police station konba Lilong usoi pokpi sangom sangi Imphal more lambi ka tainaba singkhongda sakangdaba singna plan toramba oiramgani singnaba matik mayai leraba bom ama pokhaibada taraga taruk suba Assam Rifles ki personal amasiki January mapandana Wongoi police station ki manungsan samurok masu cinema hall manakta numidang pung tararom tarakora sakhangdaba miyamana nomai kapsilamadigi miyama siki mathangi numit January tarada Wongoi police station asimaki samurok awang lekaida sakhangdaba singna nomai kapsilamadigi special command unit ta halbidar oina attest toba miyama yauna miyani siki January taraga mathuide none police station ki manungsan ma awang khul amasum warang khul anigi luanabada masak khangdaba miyai khrana nungba digi miyai ma sakhangdaba singna nongmaina kaptuna halamki January taraga humdoi disu Indian Army amadi Myanmar Army gi akanba khutpu amana PLA gi camp landabada Myanmar Army ama amasum kadar anisiki January taraga mari Thawal police station konba Wangjing kodom pokpi manak national highway anida masak khangdaba garina thomlambada activa thauduna thauba miyai ma sikhi January kunga mathoida andro PS na kuon yaripok sangam dabi mathak sagol law lampakta masanu pan apok mapa utup na thomnun hakhi January kunga humdoi desu Bisnupur amadi myang Imphal tuan be accident na miyehum laikhidre amasum January kunthra da lambi ge accident da Imphal West ki CGM oiramba miyema su laikhide March thada lambi ge accident yauna tuan ba thagdok singna puna miyoi taruk sikhi April thada su tuan mafamda thokpa accident na puna miyoi taruk sikhi May anida sana saba miyema police custody de sikhi loinana May mari dana sahi ani khakta ngai riba masanu pabu apokpana thangna thinduna hakhi May mapanda Tengnapal district ki manungsan ba Kongkham village mapada package drinking water pup gariyama accident thokpana miyema sikhi May taraga nithoi amasum taraga mangada Senapati district ki makhana amasum sakumai khulgi marakta sieliba lekru turel mathakta shariba lekru thong tattuna tata ani tashin driver ani amasum handyman ani sikhi June thada Nambol PS na konma tidim lambi leimakhong phaidinga lambi amasum tungan mafamda accident na miyoi manga sikhi loinana Olaw sanura haibi makhong da leiba de addiction center da leiba inmate ama tamthina phubadigi sikhi June thada su marang singi landslide yauna tungan accident amadi thaudu wathok singna punamiyoi humpuga taruk sikhi July thada su Imphal gi flyover bridge tagi taba yauna tungan ma thangdok singna miyoi taruk sikhi accident amadi tungan ma thangdok singna August da miyoi mari September thada miyoi taraga mathoi October miyoi mari November miyoi taraga mari amasum December da khapum lambi da school bus accident thokpana mahairoi yauna miyoi mapan sikibaga loinana tha sida puna miyoi taraga manga sikhi amaramda khulai pipe lalabu singna sahigi sai khudingi kaubugum sai sida su tungan ba numit taruk ban gauki masigi mathakta tungan laikai gi maphamsin lanai miyoi singna tungan ba demand sing tawroduna ban kaubudi lekhi adumapu banadu miyamna mapung phana sangkot khidabana maram oiraga mapung phaba bandi oikhidi hanisu pausna makatana su phungdorakli makasa tharak poina pongna pham pausi dige to paw mana Somrai village ki food poisoning tawraba mi taruk layeng bada mateng pangkhre food poisoning tawbudigi tamthina masa ngamdraba imung amagi mi taruk IGAR short ki mi makhada kaithil manbi battalion ngarang khudaki weba analeng gi kudong saba phangan khreina PRO gi sirol man hairi tangai phadraba analeng gi kudong saba phangdraba maphamda leiba Somrai village ki khunmi sing sigi makedigi COB Chandrakhongda approach tawrakpadagi khudakta COB da leiba medical personnel singna mafam adu da sakhi maduru imung adu gi mi sing adu dehydrate tawba amadi food poisoning tawbadigi ka hena masangam da phibam da lemki khunmi sing adu gi phibam adu da Assam Rifles ki medical personnel singna primary health
assistance phanganki amasung khonglei thuna manak nakpa hospital makha taba layenggidamak pukhatki hari Assam Rifles na matam san awaba tarabi imung asida mateng pangduna mamal yamlaba punsi kananabagidamuk mafam adugi khunmisingna Assam Rifles bu thagatki hanisu pausna makatana su phongdorakli Makasa terak poin nama semulusilak pun Israel Express tegi atin bapang utang ngamyam na thamjagi Anouba segi khudol oina Union Home Minister Manipur laktuna project taruk sanga duna miyam na sinaragani Lakadori bi English singani kun ko humdoigi ahan ba khudol oina Union Home Minister Amit Shah Manipur laktuna lupa crore sahungi tungan project taruk sanga duna miyam da kushinaragani aduga lupa crore sa masangna paikadaba project sing ore yumtamgani haina Bharatiya Janata Party BJP Manipur Pradesh ki President Adhikari Mayum Sarda Devi na phongdokre ngasi sanjen thongda lebe e Sarda Devi ki quarter pawmising unaba mada wafamasi phongdorakibani magna makha taraduna hai Prime Minister Narendra Modi amasung Manipur ki Chief Minister N Biren ki miyang khada paikhalagni ba thaurang mayam asina India amadi Manipur apabalenga ama piduna lakli punamasi BJP ki commitment amagi makhada lebak miyam ki yaifanaba thabak thorom kya jati bijati khaidana thabak torakpa kaya asida miyam thajaba thambasu nomu gi hengalakli maram kya asina saye sida pangthokiba general election na miyam na BJP da sauna mai pakan biduna BJP na lusing ani subulenga Manipur da thambak ngamki miyam na piri ba thajaba si BJP na manghandana ba sapsana lenga kaloina na honari ngasi lenga asina Manipur gi corruption mapung fana muthana ba honari War on drug akan makhongthang lokhatuna Manipur dagi drug mapung phana muthatna bohonari singi singmai kyara paktaknana popi pambi thari bising to wanduna atopa mahi marong thana bohonari Manipur gi singsang pareng singna paktaknana uwai yan thatpa thingnana ba thaurang lokhatuna ising nungsita ahongba laklibe kaya amuk hanagumna thamna bohonari punama si miyoi bu khunai bu kanana bagidama tungi mirol kanana bagidama lokhatliba thauram ngaktani punama si Manipur miyam na piba mandate adugi khudolni BJP na asan mamiyang amagi makhara pekhalagli ba thabak kya sigi manungda North East State yaudana India sakotpa yaroi haba asiki miyang da thabak tawri masigi damak sapsana thabak to onthokna Union Minister kya thakai khudingi Manipur laktuna pekhali ba thabak sing yengselibani lakadori bi English singani kungo humdoi sidadi lebak miyam gi damak center amadi state lenga asina miyam gi hene ye phaurang pekhatangam lagani lakadori bi se asidasu lamna masigi mipung kudimak nada yektana nungai na ingna sikna laiba oiraga sunu hainasu Anouba segi ye proposal spirakli adu hausi koina di miyam pau sisu matang sa lusinjarge amasu miyam pun Anouba update ngaminasi